Active service lady singna matam pumbada aigi leibak aigi service samadi aigi duty na mangda thamlaga karamna mathau pangthokani haiba ningthina khangbiyu haina Imphal West District Deputy Commissioner oina thau puriba Mayang Lambam Raskumar na phongdokre wafam asi numitari ni chupna chatharakpa National Fire Service Week 2025 loishan bagi thoram ama ngasi Manipur Fire Service ki Imphal headquarter da pangthokiba aduga mari leina na phongdokibani Unite to Ignite a Fire Safe India haiba thimda tha sigi tara mari dagi hoduna ngasi fawba pangthorakiba National Fire Service Week thoramga mari leinana Deputy Commissioner na makha taraduna Manipur Fire Service amadi Department asida leidiba firefighters singe thodang aikoi pumbana khangnaraba ngaktani Maihau langpok tholakpa matamda firefighters singna thona phana thawai khubakta haplaga punsi amadi miyamgi lanthum kalli Karigumba matamda fire service amadi firefighters singna tawzariba thabak thoram singda pende haiduna apanba ayetpa piba yaudaba nate masi tawbigano fire service ki personnel singda miyamna chapchana mateng payu amaramda active service te leidiba personnel singna makhoi gi thodang adu khangna masamo phana amadi matam pumbada active response piba ngamnaba hotnaba changi Mayau langpokna maram oiduna amangata thoglakpa matamda state government ki mitiang makhada relief and disaster management na victim oiraba singda sel gi oiba mateng ama piba ngamliba susu aphaba khongthang amani haina phongdokhi Isha active service ta laini fit oina ba laina ba no view active oina thabak to view asai di sudden incident ama thoe ha mafam duda noina chancel laga thabak to gada matamda if you are occupied somewhere else you won't be able to react ko hogalaga chatpa ngamaroi response piba ngamaroi isha gi mangjaba su oigani lekai gi mangjaba oigani state gi mangjaba oigani ko last kana bu sendagani sok phajana hona riba department gi ming du senda doini ko madu mangda thammeraga ai isa du budi secondary oiramba yai ai gi leibak ai gi tawriba service ai gi duty du mangda thammeraga ai na kamaina behave tawbani habisi su yam phajana khanbiu because state government da dain harness da sang na leire harakanda mama mapa ma gi tawjaramba thabak tu mohun chillaga changi habisi aphaba pota mama mapa du ma leijari ngai leiraga atopa thaba ma gi changjaba oiraga di haraw yai but ai wakal da numai Ngasigi thoram aduga mari lenana Manipur Fire Service ki director oina thaupuriba L Nabachandrana National Service Week asi chahi khudingi oina April 13 dagi April 10 fawba hafta ama chupna pangthoktuna Fire Service ki lamda thabak tawzariba miyoi singna miyamgi oiba thabak thoram pangthokpada leikidraba amadi aso apan yaukhiba adubu ikai khumnaba amadi miyambu maihau langpoktagi matau karamna checksin na leigani haibagi matangda awareness pibani Jai asigi oinasu hafta ama chupna state asigi tongan ba institution hospital amadi government office singda fire prevention measure gi matangda awareness program amadi demonstration pangthoktuna khanghanba thoram sing pangthokre Jai asigi team gamari lenana class 10 dagi class 12 fawbda leiba mahiroi singi oiba essay competition amasu pangthokhe loinana mahiroi chanipan tarama thoina sarukya Ngasigi thoram aruda Imphal West District ki SP KSA Sivakanta yauna Manipur Fire Service ki makok thongba official sing amadi personal yauna miyoi kayana sarukya National Fire Service Week matamamagi in kumjalising ga samapan ni phumari gi April ki tang taramari da thokpa achoba jahaz mamai chakpa gi thokta leigiraba firefighters sing amasung adudal soktuna punsi super soinai den wa na punsi len kiba makoi bui kai khumna butpa aduga loina na masi phawboda miyoba ki punsi amasung lan tum kanna bhona bada thawai na pontha bi khraba firefighters sing pomda kai khumna utpagi part ama oina sayon musumna ekoi fire service week si pangtokpani aduga masi gi sayon ma pangtokpagi amukap su ekoi gi aim and objectives di generate public sing da fire prevention gi awareness bi dana yari makai mai lang pok si thokta na ba hona ba juna su ekoi gi aseng ko ekoi gi aim ni